Chandel district ki manung channel laiba thamnapokpidgai lupa crore ohum henbagi sana phagat pangamkhre thaudogasi national highway 102 gi Chandel district ki manung channel laiba thamnapokpida angoba mechugi bolero registration number MN06LA 9593 da chahi kuntramuk shurba nupa amana yamlaba sana sing purakani haiba pau phangbadagi anti smuggling unit custom division imphal na mafamadu da changsinduna ngaiki ngasinongalamdai pung anirom taba dwaida chungnaningai oiba mawngda angoba mechugi bolero ama lakpadagi thamnapokpigi manakta leiba custom officer singna khamduna wahang pahung chathaba matamda driver adu porampan muslim road number 2 dagi MD Umar Farak chahid kuntrani thoi apokpa nur kawi haiba khangba ngamki custom officer sing aduna driver ga konana bolero gari adu nongalamdai pung mari makhairom tabada sangakphom da leiba custom office ta puraklaba matung adhesive tape na ningthina yomlaba sana khange nifu puna gram lising taruk ka chatruk nifu lumba yauramba thengna khibani thaudog asigi matangda yamlaba sana ga konana phagalaba miyoi adugi mathakta custom act ki section 104 gi makhada case ama register tawkhre haina Deputy Commissioner na thadorakpa report amana hairi